ꯀꯨꯟꯊ꯭ꯔꯥꯁꯨꯕ ꯇꯥꯡꯀꯛ ꯁꯔꯤ ꯄꯟꯗꯣꯟ ꯂꯣꯝꯈꯤꯕ ꯂꯣꯏꯁꯤꯜꯂꯛꯂꯤ ꯏꯁꯩꯗꯤ ꯏꯊꯟꯅꯤꯡꯂꯤ ꯃꯌꯦꯛꯇꯤ ꯌꯥꯆꯪꯂꯛꯄ ꯄꯨꯟꯁꯤꯅ ꯀꯅꯥꯒꯤ ꯃꯄꯥꯎ ꯉꯥꯏꯔꯝꯕ ꯃꯤꯠꯁꯅꯥ ꯊꯝꯕꯥꯜ ꯎꯏꯊ ꯎꯏꯊ ꯄꯤꯔꯥꯡ ꯆꯣꯟꯅ ꯏꯍꯧꯅ ꯌꯦꯡꯂꯝꯕꯗꯥꯏ ꯃꯥꯒꯤ ꯃꯥꯏꯀꯩ ꯍꯥꯏꯗꯣꯛꯇꯕ ꯋꯥꯔꯤ ꯑꯣꯂꯥꯡ ꯊꯥꯗ ꯃꯔꯕꯨꯃꯤ ꯈꯦꯠꯅꯕ ꯂꯩꯇꯦ ꯋꯥꯍꯩꯇꯅꯤ ꯃꯥꯟꯅꯗ꯭ꯔꯤꯕ ꯈꯟꯗꯣꯛꯂꯅꯤ ꯇꯥꯏꯕꯪꯒꯤ ꯈꯨꯠꯁꯥꯗꯒꯤ ꯑꯣꯏꯈ꯭ꯔꯒꯅꯤ ꯄꯣꯝꯕꯤ ꯆꯦꯛꯂꯥ ꯄꯥꯏꯈ꯭ꯔꯒꯤ ꯍꯥꯏꯅ ꯂꯦꯞꯂꯕ꯭ꯔꯥ ꯍꯜꯂꯛꯂꯔꯣꯏ ꯆꯦꯛꯅ ꯅꯤꯡꯂꯕ꯭ꯔꯥ ꯄꯨꯟꯁꯤꯒꯤ ꯑꯌꯨꯛ ꯑꯉꯟꯕ ꯑꯗꯨꯉꯩꯒꯤ ꯃꯇꯝꯗꯣ ꯋꯥꯈꯜ ꯊꯃꯣꯏ ꯅꯧꯔꯤꯉꯩ ꯄꯨꯛꯅꯤꯡ ꯃꯥꯅ ꯂꯥꯡꯂꯤꯉꯩ ꯅꯨꯡꯁꯤꯕꯒꯤ ꯃꯅꯤꯜ ꯇꯅ ꯁꯦꯝꯕ ꯅꯨꯡꯁꯤ ꯁꯃꯨꯗ꯭ꯔ ꯇꯣꯔꯕꯥꯟꯗ ꯇꯊꯣꯠꯂꯕ ꯈꯣꯡꯌꯥꯅ ꯏꯄꯣꯝꯅ ꯐꯨꯖꯤꯜꯂꯝꯂꯕ ꯑꯃꯣꯟꯕ ꯂꯩꯉꯧ ꯁꯦꯛꯇꯥ ꯃꯊꯛꯇ ꯆꯠꯄꯒꯨꯝ ꯏꯅꯨꯡꯗ ꯅꯨꯡꯉꯥꯏꯔꯤꯉꯩ ꯃꯇꯝꯗꯣ ꯅꯤꯡꯁꯤꯡꯂꯛꯏ ꯉꯁꯤꯗꯤ ꯄꯨꯟꯁꯤꯒꯤ ꯑꯉꯟꯕ ꯑꯌꯨꯛ ꯑꯃ ꯃꯆꯥ ꯏꯕꯦꯝꯃꯅ ꯂꯛꯈꯤꯄꯨꯔꯗ ꯑꯁꯨꯝ ꯂꯩꯊꯔꯕꯗ ꯊꯕꯥꯁꯨ ꯃꯁꯥ ꯌꯥꯝꯅ ꯀꯟꯈꯠꯂꯤ ꯄꯤꯛꯂꯕ ꯏꯪꯈꯣꯜꯗ ꯌꯦꯂꯥꯡ ꯃꯀꯥ ꯑꯃꯠꯇꯁꯨ ꯍꯦꯛꯂꯨꯕ ꯉꯝꯂꯦ ꯉꯁꯤꯁꯨ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯏꯪꯊꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯃꯥ ꯃꯆꯥ ꯏꯪꯈꯣꯜ ꯆꯪꯉꯤ ꯃꯆꯥ ꯏꯕꯦꯝꯃꯒꯤ ꯁꯦꯂꯣꯏ ꯎꯆꯥꯟ ꯃꯅꯥ ꯉꯝꯖꯕ ꯌꯥꯝꯂꯕ ꯁꯝꯂꯥꯡꯅ ꯈ꯭ꯋꯥꯡ ꯌꯩꯗꯨꯅ ꯃꯆꯣꯏ ꯃꯆꯣꯏ ꯊꯥꯗꯗꯨꯅ ꯈ꯭ꯋꯥꯡꯗꯅ ꯊꯨꯃꯣꯛ ꯌꯦꯞꯂꯒ ꯍꯋꯥꯏ ꯃꯇꯣꯟ ꯂꯥꯝꯗꯨꯅ ꯍꯦꯛꯂꯤꯕꯗꯣ ꯂꯥꯞꯇꯛ ꯌꯦꯡꯖꯩ ꯊꯕꯥ ꯃꯕꯨꯡ ꯁꯦꯂꯨꯡꯕꯒꯤ ꯆꯤꯊꯤꯗ ꯄꯜꯂꯛꯂꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯊꯕꯥꯗꯤ ꯂꯥꯏꯃꯟ ꯍꯧꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯃꯆꯥꯕꯨ ꯌꯦꯡꯅ ꯌꯦꯡꯅ ꯍꯥꯏꯔꯛꯏ ꯏꯃꯥꯒꯤ ꯁꯅꯥ ꯌꯥꯔꯦ ꯌꯥꯔꯦ ꯈꯔ ꯍꯦꯛꯂꯕꯗꯤ ꯆꯔꯥ ꯐꯥꯔꯅꯤ ꯅꯪ ꯃꯥꯃꯗꯣ ꯅꯨꯃꯤꯗꯥꯡ ꯆꯥꯛ ꯏꯁꯥ ꯆꯥꯗꯕꯅꯤ ꯑꯣꯛꯂꯦ ꯍꯦꯛꯂꯨꯔꯅꯨ ꯃꯃꯥꯒꯤ ꯋꯥꯍꯩꯗꯨꯗ ꯁꯅꯥꯏꯕꯦꯝꯃꯁꯨ ꯊꯨꯃꯣꯛ ꯀꯣꯟꯗꯨꯅ ꯊꯣꯔꯛꯂꯦ ꯃꯃꯥ ꯃꯆꯥ ꯃꯥꯡꯒꯣꯜ ꯌꯧꯔꯦ ꯅꯨꯄꯤ ꯑꯗꯨꯅ ꯊꯨꯃꯣꯛ ꯑꯗꯨ ꯍꯦꯛ ꯊꯝꯕꯒ ꯊꯕꯥꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯅꯍꯥꯛꯄꯨ ꯌꯨꯝ ꯄꯥꯟꯒꯦ ꯍꯥꯏꯅ ꯈꯟꯕ꯭ꯔꯅꯦ ꯃꯃꯥꯒꯤ ꯋꯥꯍꯩꯗꯨꯗ ꯅꯨꯄꯤꯗꯨ ꯁꯨꯛꯇꯨꯅ ꯁꯥꯎꯔꯛꯏ ꯀꯩꯅꯣꯗ ꯏꯃꯥ ꯑꯗꯨꯒꯨꯝꯕ ꯋꯥꯗꯨ ꯑꯩ ꯌꯥꯗꯦ ꯈꯪꯂꯤꯃꯛꯇꯗ ꯑꯩꯅ ꯇꯠꯇꯅ ꯍꯥꯏꯕꯗꯨꯅꯤ ꯑꯩꯗꯤ ꯌꯨꯝꯀ ꯑꯃꯠꯇ ꯄꯥꯜꯂꯣꯏ ꯃꯗꯨꯅ ꯏꯃꯥꯗ ꯇꯛꯂꯤꯕꯗꯨꯅꯤ ꯃꯥꯃꯒꯤ ꯃꯔꯨꯞ ꯑꯣꯖꯥ ꯑꯣꯏꯕ ꯚꯗ꯭ꯔꯀꯥꯂꯤꯗꯨ ꯑꯩꯕꯨ ꯂꯥꯏꯔꯤꯛ ꯈꯔ ꯇꯥꯛꯍꯟꯕꯤꯌꯨ ꯂꯥꯏꯔꯤꯛ ꯃꯌꯦꯛ ꯆꯠꯇꯨꯅ ꯑꯅꯥ ꯂꯥꯏꯌꯣꯡ ꯃꯌꯥꯝ ꯑꯁꯤꯒꯤ ꯍꯤꯗꯥꯛ ꯁꯦꯝꯗꯨꯅ ꯂꯥꯌꯦꯡꯕ ꯃꯤ ꯑꯣꯏꯒꯗꯣꯏꯅꯤ ꯊꯕꯥ ꯇꯞꯅ ꯅꯣꯛꯏ ꯅꯪꯅ ꯃꯤ ꯂꯥꯌꯦꯡꯒꯗꯧꯔꯤꯕ ꯂꯥꯌꯦꯡꯕ ꯃꯊꯧ ꯇꯥꯔꯤꯕꯗꯤ ꯅꯪꯅꯤꯅꯦ ꯁꯅꯥꯏꯕꯦꯝꯃ ꯆꯪꯁꯤꯜꯂꯛꯂꯒ ꯆꯨꯔꯤꯗ ꯃꯈꯣꯡ ꯌꯥꯟꯊꯗꯨꯅ ꯒꯤꯠ ꯐꯝꯊꯩ ꯑꯣꯍꯣ ꯑꯩꯅ ꯁꯣꯜꯂꯛꯄ ꯃꯇꯝꯗ ꯑꯩꯕꯨ ꯌꯦꯡꯕ ꯂꯥꯌꯦꯡꯕ ꯑꯃꯁꯨ ꯊꯝꯂꯒ ꯂꯣꯏꯔꯦ ꯑꯩꯗꯤꯅꯦ ꯑꯣꯏꯗꯕ ꯁꯨꯛꯌꯥ ꯌꯥꯔꯣꯏ ꯀꯪꯂꯥ ꯁꯍꯔꯒꯤ ꯅꯨꯄꯥꯁꯤꯡꯅ ꯑꯪꯒ꯭ꯔꯦꯖꯤ ꯕ꯭ꯔꯪ ꯕ꯭ꯔꯪ ꯂꯣꯟꯕꯗꯣ ꯇꯥꯕꯗ ꯑꯩ ꯌꯥꯝꯅ ꯆꯥꯛꯏ ꯏꯕꯨꯡ ꯁꯦꯂꯨꯡꯕꯁꯨ ꯑꯗꯨ ꯃꯉꯥꯏ ꯃꯊꯧ ꯑꯁꯤ ꯆꯤꯟꯕꯗ ꯑꯩꯕꯨ ꯈꯖꯤꯛꯇꯅꯤ ꯇꯥꯛꯄꯤꯔꯤꯕ ꯀꯪꯂꯥ ꯁꯍꯔ ꯑꯗꯨꯗ ꯂꯥꯏꯔꯤꯛ ꯃꯌꯦꯛ ꯆꯠꯄ ꯅꯨꯄꯤꯁꯤ ꯅꯤꯡꯊꯦꯝ ꯁꯥꯒꯩꯒꯤ ꯅꯨꯄꯤꯁꯤꯡ ꯈꯛꯇꯃꯛ ꯑꯣꯏꯔꯝꯒꯅꯤ ꯑꯩꯈꯣꯏꯅ ꯃꯣꯏꯔꯥꯡꯅꯤ ꯍꯥꯏꯗꯨꯅ ꯀꯔꯤ ꯀꯥꯟꯅꯔꯤꯕꯒꯦ ꯈꯨꯔꯥꯇꯣꯟꯅ ꯊꯤꯡꯉꯤ ꯑꯩꯕꯨ ꯍꯨꯔꯥꯟꯕ ꯆꯠꯀꯦ ꯍꯥꯏꯕꯁꯨ ꯅꯠꯇꯦ ꯂꯥꯏꯔꯤꯛ ꯇꯝꯒꯦ ꯃꯈꯣꯏꯒꯨꯝ ꯏꯊꯧ ꯑꯃ ꯇꯧꯒꯦ ꯍꯥꯏꯕꯅꯤ ꯂꯥꯏꯔꯤꯛꯁꯨ ꯍꯩꯇ ꯏꯁꯥꯒꯤ ꯏꯔꯜ ꯑꯃꯠꯇꯁꯨ ꯂꯩꯍꯧꯗꯕ ꯅꯨꯄꯤ ꯀꯌా ꯑꯁꯤꯅ ꯌꯨꯝ ꯄꯥꯜꯂꯒ ꯅꯨꯄꯥ ꯐꯠꯇꯕ ꯊꯨꯡꯂꯨꯔꯒ ꯃꯤꯑꯣꯠ ꯑꯗꯨ ꯈꯥꯡꯕ ꯅꯠꯇꯅ ꯃꯈꯣꯏꯕꯨ ꯋꯥꯍꯜꯂꯤꯕ ꯅꯨꯄꯥꯁꯤꯡ ꯑꯗꯣ ꯊꯥꯗꯣꯛꯂꯝꯕ ꯉꯝꯗꯦ ꯃꯁꯥꯅ ꯃꯔꯣꯝꯗꯣꯝ ꯍꯤꯡꯖꯅꯕ ꯃꯔꯝ ꯂꯩꯇꯕꯅ ꯑꯗꯨꯅ ꯑꯩꯍꯥꯛꯇꯤ ꯌꯨꯝ ꯄꯥꯜꯂꯕꯁꯨ ꯏꯔꯜ ꯆꯤꯡꯃꯨꯛ ꯋꯥꯡꯅ ꯄꯩꯗꯨꯅ ꯄꯥꯟꯒꯅꯤ ꯊꯕꯥ ꯃꯆꯥꯒꯤ ꯃꯇꯨꯡꯗꯨꯗ ꯅꯣꯛꯂꯝꯂꯒ ꯐꯤꯁꯥꯀꯣꯟ ꯆꯪꯗꯨꯅ ꯐꯤ ꯁꯥꯕ ꯍꯧꯏ ꯍꯧꯖꯤꯛꯇ ꯃꯃꯥꯗ ꯃꯥꯒꯤ ꯊꯣꯛꯄ ꯉꯥꯡꯂꯝꯕꯗꯣ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯁꯅꯥꯏꯕꯦꯝꯃ ꯋꯥꯈꯜꯗ ꯇꯞꯅ ꯁꯣꯜꯂꯤ ꯃꯍꯧꯁꯥ ꯂꯥꯛꯄꯒꯤ ꯃꯇꯝꯗꯤ ꯑꯣꯏꯔꯦ ꯀꯔꯤꯒꯤꯅꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯌꯧꯔꯛꯇ꯭ꯔꯤꯕ ꯑꯁꯤꯅ ꯋꯥꯈꯜꯗꯨ ꯈꯟꯗꯨꯅ ꯁꯨꯛꯇꯣꯛ ꯁꯨꯛꯆꯤꯟ ꯉꯥꯏꯍꯥꯛ ꯇꯧꯔꯝꯂꯒ
Thomok ado ta paiduna isau langning imung changi hotni. Adubu tanja aduda ngaijaramba mido noktuna sagol thozilai. Khonjal adu tabada sanai bema harauna prapap jansili. Kadai senugi chithi pirao. Moirang selungba sugattuna noi. Sagol dagi kumthaduna majalbu yingbadamak yinglamlaga jangsinkre. Sanai bema mabungbu prapap tani. Moirang su jangsinuna mamabu khurummi. Makhoi matau ado madi ngai bangamjede. As khurumduna amuk lainare. Matam chana su yorakte. Kadai no mi selungba. Senugi chithi do piro. Asuk kuina urudraba mabung aibu ubadana. Kamdauri hana hangdaba makhai. Chithi su iba haitaba senugi chithi bu ngairiba. Sese. Kanadabu ihallibano khangde. Aina jatra tauramdai chelaktuna pirabani. Asi haiduna Jackson haplakpa chithi ado piragle. Sanai be maharauna taplak manungda jensen ki. Machana jangkibado yinglamlaga thaba machana pada yingli. Nasal bu lawba laklibra. Moirang selung machimbal thokna khumda makokdu tapna nomi. Machagi wa khanglabada thaba sordu sang honthaduna mathau aduda onsinkre. Somda nupi aduso yomlakpa chieda setuna sagaiduna prapra puthokduna pai. Kanagi mapawno ngaingamde taha yingi. Khoinau ita asanbi nangna khangliba tungai aihakti sithi iba haite maram asina ibung pathau nongdren phaduna Lakhipur adu yawnaba chithi asi ihalaklibani. Sanai be ma prapra makha chathai. Koak satra numit ki sagol tongba nupa ado laklam mani nangbu ngairam mani. Moira ningol adu suktok laga masado pre haiduna chongi aduga mu prapra pai. Aihak so inam don masa ngamdabana yumdagi hen khidaba numitni. Aina sangluba ngamdaduna inaw nupabu sanghanbani. Adubo nahaki tamba adudi konongi thau paiba angamba mali. Aikhoina khangdaba kari lekagi selungbano haiba khangde. Mahakna lakpa numidang wairam ado konongi lanmi khara yaurai haiduna tammi. Numit ado pukri mapalda hangat handa chatlamlaga kaina thangda hanki haiduna tamlari. Konongi lanmi ubada angang ado sukiraduna manakta changsinduna nangki sithi ado tamba aduda yauhanba ngamkhidre. Nahak aibu warauganu. Nahaki nata senu lembi. Sanai be ma chithi do tapna thupsilaga ka adudagi thoraklaga maning thongda thoi. Wai sitna na taireba maningi anemba dhari aduda fana kuina phamduna lei. Senugi wa aduna mi adu soidre haibasu yaroi dauri. Nahan makhaidi adugumba pau amat tadabana. Sanai be ma senu na laklami haidiba nupa ado magi thamoi hokiba tamba adura haiba khangde. Ningzing mangzing mapukning nushina leiringay. Moirang selungba thoraklaga itap tapna hairare. Sana nafiyom luro ay nang bulaw balaklibani. Inung hek nganbaga kangla sahar kidamak jatra tawgadabani. Mabunggi khangawdana chatlasi haiba wahay aduda sanay be makarino khanna yenglai. Adobo moirang selungba machalda asing bahayda no patamag noklaga machalgi makokta tapna pairai. Matam adogi mikop ado amuktangga hanba yaramlabadi thawai kayada pelamgani. Magi koloy minglen sagay na chingba mayiksing na yauraba chithi aduna tamba magi maphamdada yauramlabadi athiba wari oiramloi. Siza kolop yauduna ungduna phamlingi jairaktani.
ꯅꯤꯡꯊꯦꯝꯅ ꯄꯨꯔꯣꯟ ꯊꯥꯈ꯭ꯔꯕꯗ ꯄꯥꯈꯠꯂꯕ ꯌꯥꯏꯐꯕꯅꯤ꯫ ꯃꯕꯨꯡꯉꯣ ꯃꯥꯒꯤ ꯃꯗꯥꯏꯔꯦꯝ ꯑꯗꯨꯅ ꯁꯤꯖ ꯁꯪꯒꯥꯏ ꯆꯪꯁꯤꯜꯂꯛꯇꯨꯅ ꯈꯨꯔꯨꯝꯂꯔꯦ꯫ ꯍꯥꯏꯅꯤꯡꯕ ꯀꯌꯥ ꯄꯨꯗꯨꯅ ꯑꯔꯣꯟꯕ ꯀꯌꯥ ꯐꯣꯡꯂꯒꯦ ꯈꯟꯅ ꯂꯥꯛꯂꯕ ꯌꯥꯏꯐꯕꯁꯨ ꯁꯅꯥꯏꯕꯦꯝꯃꯕꯨ ꯌꯦꯡꯂꯛꯏ꯫ ꯃꯤꯠ ꯎꯏꯁꯤꯟꯗꯨꯅꯇ ꯅꯤꯡꯁꯤꯡꯂꯨꯕꯗ ꯃꯃꯥꯁꯤꯖ ꯃꯍꯥꯛꯀꯤ ꯄꯥꯞ ꯈꯨꯠ ꯊꯦꯛꯇꯨꯅ ꯄꯥꯕꯗ ꯑꯋꯥꯕꯅꯤ꯫ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯀꯣꯅꯨꯡꯗ ꯅꯤꯡꯉꯣꯜꯁꯤꯡ ꯃꯤꯀꯞ ꯂꯦꯞꯈ꯭ꯔꯦ꯫ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯅꯈ꯭ꯔꯦ꯫ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯁꯕꯨꯛ ꯑꯣꯏꯔꯦ ꯍꯥꯏꯕꯒꯤ ꯀꯪꯂꯥ ꯄꯨꯡꯖꯥꯎ ꯌꯩꯈꯤꯕ ꯃꯤꯀꯨꯞ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯊꯋꯥꯏ ꯑꯃꯠꯇ ꯇꯨꯝꯊꯕ ꯌꯥꯗ꯭ꯔꯕ ꯑꯍꯤꯡ ꯑꯁꯤꯗ ꯁꯨꯗꯦꯁꯅꯥꯁꯨ ꯃꯃꯤꯠꯇꯃꯛ ꯎꯏꯁꯤꯜꯂꯒ ꯃꯍꯥꯛꯀꯤ ꯇꯥꯡꯕꯜꯗ ꯐꯝꯂꯤ꯫ ꯉꯁꯤ ꯇꯨꯝꯊꯗ꯭ꯔꯕ ꯊꯋꯥꯏ ꯀꯌꯥꯒꯤ ꯃꯅꯨꯡꯗ ꯐꯩꯖꯥꯎꯁꯨ ꯑꯃ ꯑꯣꯏꯗꯨꯅ ꯄꯥꯎ ꯄꯨꯗꯨꯅ ꯂꯥꯛꯂꯒ ꯃꯃꯥ ꯁꯤꯖꯕꯨ ꯈꯨꯔꯨꯝꯗꯨꯅ ꯍꯥꯏꯔꯔꯦ꯫ ꯃꯃꯥ ꯁꯤꯖ, ꯑꯩꯈꯣꯏꯒꯤ ꯃꯤꯁꯪꯗ ꯂꯦꯞꯀꯅꯤ ꯍꯥꯏꯅꯔꯝꯕ ꯑꯉꯝꯕꯁꯤꯡꯗꯣ ꯍꯌꯦꯡ ꯏꯅꯨꯡ ꯉꯥꯟꯕꯒ ꯅꯤꯡꯊꯦꯝ ꯁꯅꯥ ꯌꯥꯊꯪꯅ ꯀꯣꯅꯨꯡ ꯀꯥꯍꯟꯗꯕꯗ ꯅꯠꯇꯅ ꯗꯟꯗꯤ ꯑꯣꯏꯅ ꯄꯤꯈꯤꯒꯗꯧꯔꯦ꯫ ꯁꯨꯗꯦꯁꯅꯥ ꯃꯃꯤꯠ ꯇꯞꯅ ꯄꯥꯡꯂꯛꯏ꯫ ꯐꯩꯖꯥꯎꯅ ꯃꯈꯥ ꯇꯥꯏ꯫ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯃꯥꯏꯀꯩꯗ ꯂꯩꯕ ꯑꯉꯝ ꯑꯊꯧꯁꯤꯡ, ꯑꯉꯣꯝ ꯈꯨꯖꯣꯛ ꯈꯔ, ꯈꯥꯕꯒꯤ ꯈꯨꯖꯣꯛ ꯈꯔ, ꯃꯈꯣꯏ ꯈꯔ ꯑꯗꯨ ꯃꯍꯧꯁꯥꯅ ꯄ꯭ꯔꯖꯥꯗꯒꯤ ꯁꯦꯜ ꯆꯥꯗꯨꯅ ꯅꯠꯇꯕ ꯎꯄꯥꯏ ꯀꯌꯥ ꯁꯤꯖꯤꯟꯅꯕꯒꯤ ꯄ꯭ꯔꯃꯥꯟ ꯂꯩꯕꯅ ꯃꯗꯨꯁꯨ ꯗꯟꯗꯤ ꯄꯤꯅꯕ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯕꯗ ꯁꯅꯥꯏꯕꯨꯡꯉꯣꯅ ꯌꯥꯊꯪ ꯑꯁꯤ ꯊꯣꯛꯂꯤꯕꯅꯤ꯫ ꯃꯗꯨꯗꯁꯨ ꯅꯠꯇꯅ ꯑꯄꯥꯝꯕꯤ ꯑꯍꯜ, ꯑꯄꯥꯝꯕꯤ ꯅꯍꯥ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯊꯧꯒꯜ ꯈꯔ ꯑꯁꯤ ꯑꯔꯥꯞꯄ ꯃꯐꯝꯗ ꯄꯣꯊꯥꯗꯨꯅ ꯂꯩꯍꯟꯈ꯭ꯔꯒꯅꯤ꯫ ꯑꯃꯗꯤ ꯅꯤꯡꯊꯦꯝ ꯈꯨꯠꯏꯃꯛꯅ ꯇ꯭ꯔꯤꯄꯨꯔꯥ ꯅꯤꯡꯊꯧꯗ ꯂꯣꯟꯅ ꯆꯦ ꯏꯗꯨꯅ ꯃꯆꯥ ꯏꯕꯦꯝ ꯑꯁꯤꯒꯤ ꯃꯔꯥꯜ ꯁꯨꯒꯥꯏꯅ ꯍꯥꯏꯗꯨꯅ ꯇ꯭ꯔꯤꯄꯨꯔꯥꯗ ꯃꯤ ꯊꯥꯈ꯭ꯔꯦ꯫ ꯃꯔꯝ ꯑꯁꯤ ꯂꯩꯕꯅ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯃꯊꯛꯇꯒꯤ ꯑꯣꯟꯈꯠꯇꯨꯅ ꯁꯥꯎꯕꯒꯤ ꯋꯥ ꯂꯩꯔꯔꯣꯏ꯫ ꯈꯥꯕꯁꯤꯡꯁꯨ ꯑꯝꯍꯥꯅꯤ꯫ ꯋꯥꯔꯤ ꯑꯗꯨ ꯐꯣꯡꯅ ꯊꯣꯛꯂꯛꯂꯕꯗꯤ ꯃꯈꯣꯏ ꯍꯤꯡꯂꯔꯣꯏ ꯈꯪꯕꯅ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯒꯅꯤ ꯃꯃꯥ ꯁꯤꯖ꯫ ꯁꯨꯗꯦꯁꯅꯥ ꯆꯤꯝꯕꯥꯜ ꯂꯦꯡꯗꯨꯅ ꯅꯣꯛꯅꯤꯡꯗꯅ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯏ꯫ ꯐꯩꯖꯥꯎ, ꯑꯩꯒꯤ ꯗꯟꯗꯤ ꯑꯁꯤꯕꯨ ꯀꯔꯤꯅ ꯃꯇꯤꯛ ꯆꯥꯏ ꯈꯟꯕꯒꯦ? ꯐꯩꯖꯥꯎ ꯅꯣꯂꯨꯛꯅ ꯂꯩꯈꯤ꯫ ꯃꯃꯥ ꯁꯤꯖ ꯇꯞꯅ ꯍꯧꯒꯠꯇꯨꯅ ꯂꯦꯞꯂꯒ ꯃꯈꯥ ꯇꯥꯏ꯫ ꯁꯛꯇꯤ, ꯁꯛꯇꯤꯅ ꯃꯤꯑꯣꯏꯕꯒꯤ ꯋꯥꯈꯜꯕꯨ ꯄꯨꯅꯤꯡꯕ ꯃꯐꯝꯗ ꯄꯨꯗꯨꯅ ꯆꯠꯂꯤ꯫ ꯑꯩꯒꯤ ꯂꯩꯖꯔꯤꯕ ꯈꯔ ꯑꯗꯨꯅ ꯄꯦꯟꯊꯣꯛꯄ ꯉꯝꯂꯛꯇꯕ ꯃꯤꯑꯣꯏꯕꯁꯤꯡꯅ ꯁꯛꯇꯤꯒꯤ ꯏꯄꯥꯛꯇ ꯂꯨꯞꯂꯤ꯫ ꯁꯛꯇꯤꯒꯤ ꯃꯍꯥꯎ ꯈꯪꯈ꯭ꯔꯕ ꯀꯅꯥꯅ ꯀꯩꯗꯧꯅꯨꯡꯗ ꯃꯍꯥꯎ ꯑꯗꯨꯕꯨ ꯀꯥꯎꯕ ꯉꯝꯗꯦ꯫ ꯁꯛꯇꯤꯒꯤ ꯑꯅꯤꯁꯨꯕ ꯁꯛꯇꯝ ꯑꯣꯏꯔꯤꯕꯅ ꯁꯦꯜꯅꯤ꯫ ꯑꯁꯤꯒꯨꯝꯂꯕ ꯇꯥꯏꯕꯪ ꯑꯃꯗ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯃꯄꯨ ꯑꯣꯏꯔꯤꯕ ꯀꯅꯥ ꯑꯃꯅ ꯀꯔꯝꯅ ꯁꯛꯇꯤ ꯄꯥꯝꯂꯣꯏꯗꯒꯦ? ꯃꯃꯥ ꯁꯤꯖ, ꯆꯨꯝꯃꯤ, ꯑꯩꯍꯥꯛꯅ ꯃꯤ ꯀꯌꯥ ꯍꯥꯠꯂꯤ꯫ ꯅꯣꯡꯃꯒꯤ ꯁꯨꯗꯨꯅ ꯆꯥꯕ, ꯁꯨꯗ꯭ꯔꯒ ꯇꯣꯛꯄ ꯄ꯭ꯔꯖꯥ ꯑꯃꯒꯤ ꯄꯨꯟꯁꯤꯒ ꯀꯣꯅꯨꯡꯒꯤ ꯄꯨꯟꯁꯤꯗ ꯍꯤꯡꯂꯤꯕ ꯑꯩꯈꯣꯏꯒ ꯀꯩꯗꯧꯅꯨꯡꯗ ꯃꯥꯟꯅꯔꯣꯏ꯫ ꯃꯈꯣꯏꯅ ꯂꯧꯕ ꯄꯨꯟꯁꯤꯒꯤ ꯐꯤꯔꯦꯞꯇꯤ ꯃꯈꯣꯏꯒꯤꯅꯤ꯫ ꯑꯗꯨꯒ ꯑꯩ ꯑꯃꯁꯨꯡ ꯑꯩꯒꯤ ꯏꯆꯥ ꯅꯤꯡꯊꯦꯝꯅ ꯂꯧꯕ ꯐꯤꯔꯦꯞꯇꯤ ꯂꯩꯕꯥꯛꯀꯤꯅꯤ꯫ ꯅꯤꯡꯊꯦꯝ ꯁꯥꯒꯩ ꯑꯁꯤꯒꯤꯅꯤ, ꯄꯨꯝꯅꯃꯛꯀꯤꯅꯤ꯫ ꯐꯔꯒ ꯍꯔꯥꯎꯒꯅꯤ, ꯁꯣꯏꯔꯕꯗꯤ ꯑꯩꯈꯣꯏꯕꯨ ꯆꯤꯡꯊꯒꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯑꯁꯣꯏꯕ ꯈꯣꯡꯊꯥꯡ ꯀꯌꯥ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯑꯁꯣꯏꯕ ꯑꯃꯠꯇ ꯂꯩꯍꯟꯕ ꯑꯩꯅ ꯄꯥꯝꯈꯤꯗꯦ꯫ ꯀꯣꯅꯨꯡ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯂꯕ ꯇꯥꯡꯕꯜ ꯑꯗꯨꯗ ꯑꯩꯒꯤ ꯏꯆꯥꯅ ꯐꯝꯍꯟꯅꯤꯡꯈꯤ꯫ ꯑꯩꯅ ꯃꯥꯕꯨ ꯂꯝꯖꯤꯡꯅꯤꯡꯈꯤ꯫ ꯇꯞꯅ ꯇꯞꯅ ꯊꯥꯡꯂꯝꯕ ꯈꯣꯡꯊꯥꯡ ꯂꯦꯞꯇꯨꯅ ꯃꯃꯥ ꯁꯤꯖ ꯃꯈꯥ ꯇꯥꯏ꯫ ꯑꯉꯝ ꯑꯊꯧꯁꯤꯡꯒꯤ ꯃꯆꯥ ꯏꯕꯦꯝꯃꯁꯤꯡꯕꯨ ꯅꯤꯡꯊꯦꯝ ꯑꯃꯗꯤ ꯅꯤꯡꯊꯦꯝꯆꯥꯁꯤꯡꯗ ꯀꯠꯁꯤꯟꯕꯗꯤ ꯂꯩꯕꯥꯛꯀꯤ ꯍꯧꯅꯕꯤꯅꯤ꯫ ꯃꯗꯨꯗ ꯍꯤꯛꯂꯠꯅꯔꯨꯕꯗ ꯀꯣꯅꯨꯡꯒꯤ ꯇꯨꯡꯗ ꯂꯦꯞꯄꯤꯅꯕ ꯁꯥꯒꯩ ꯑꯃꯠꯇ ꯂꯩꯔꯣꯏ꯫ ꯁꯅꯥ ꯀꯣꯅꯨꯡꯕꯨ ꯁꯥꯎꯗꯨꯅ ꯁꯤꯡꯅꯕ ꯈꯛꯇꯅ ꯃꯈꯣꯏꯒꯤ ꯊꯧ ꯑꯣꯏꯔꯛꯀꯅꯤ꯫ ꯃꯁꯤꯕꯨ ꯃꯨꯟꯅ ꯈꯪꯕ ꯑꯩꯍꯥꯛꯅ ꯀꯩꯗꯧꯅꯨꯡꯗ ꯑꯩꯒꯤ ꯏꯆꯥ ꯏꯕꯨꯡꯉꯣ ꯑꯇꯣꯟꯕ ꯑꯁꯤꯕꯨ ꯅꯤꯡꯊꯦꯝ ꯈꯨꯕꯝ ꯄꯤꯅꯤꯡꯈꯤꯗꯦ꯫ ꯑꯩꯒꯤ ꯁꯅꯥꯍꯜ ꯂꯣꯌꯨꯝꯕꯗꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯕꯨ ꯅꯝꯁꯤꯟꯗꯨꯅ ꯊꯝꯂꯒ ꯐꯠꯇꯕꯅ ꯇꯨꯡꯗ ꯊꯝ, ꯑꯐꯕꯅ ꯃꯥꯡꯗ ꯊꯝ, ꯑꯅꯤꯡꯕ ꯑꯄꯥꯝꯕꯅ ꯊꯃꯣꯏꯗ
ꯑꯩꯒꯤ ꯏꯆꯥ ꯑꯇꯣꯝꯕ ꯑꯁꯤꯗꯤ ꯃꯍꯥꯛꯅ ꯅꯤꯡꯈꯤꯕ ꯑꯗꯨꯗ ꯂꯦꯞꯄꯤ꯫ ꯃꯥꯅ ꯄꯥꯝꯕ ꯑꯗꯨ ꯈꯛꯇꯕꯨ ꯂꯥꯏꯅꯤꯡ ꯑꯣꯏꯗꯨꯅ ꯆꯠꯂꯤ꯫ ꯑꯄꯥꯝꯕ ꯑꯗꯣ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯊꯣꯛꯂꯛꯀꯗꯕ ꯄꯨꯝꯕ ꯃꯍꯥꯛꯅ ꯊꯧꯁꯥꯗꯦ꯫ ꯃꯁꯤꯕꯨ ꯃꯨꯟꯅ ꯈꯪꯕ ꯑꯩꯍꯥꯛꯅ ꯃꯣꯏꯔꯥꯡ ꯅꯤꯉꯣꯜ ꯑꯁꯤꯕꯨ ꯇꯥꯊꯤꯔꯤꯕꯅꯤ꯫ ꯏꯆꯥꯒꯤ ꯃꯒꯨꯟ ꯈꯪꯕꯅ ꯅꯨꯄꯤꯃꯆꯥ ꯑꯁꯤꯕꯨ ꯑꯩꯍꯥꯛꯅ ꯅꯤꯡꯊꯦꯝꯒ ꯅꯛꯁꯤꯟꯅꯕ ꯄꯥꯝꯈꯤꯗꯕꯅꯤ꯫ ꯑꯗꯨꯉꯩ ꯃꯇꯝ ꯑꯃꯗꯗꯤ ꯏꯆꯥꯕꯨ ꯃꯅꯤꯡ ꯇꯝꯁꯅꯨ ꯍꯥꯏꯗꯨꯅ ꯃꯇꯝ ꯂꯩꯕ ꯈꯤꯕꯤꯛꯇ ꯃꯥꯕꯨ ꯀꯣꯅꯨꯡꯒꯤ ꯐꯥꯖꯤꯟ ꯄꯨꯟꯁꯤꯟꯕ ꯄꯨꯟꯁꯤ ꯑꯁꯤꯗ ꯊꯝꯈꯤꯗꯕꯅꯤ꯫ ꯐꯩꯖꯥꯎ ꯇꯞꯅ ꯈꯨꯝꯂꯛꯏ꯫ ꯑꯆꯨꯝꯕꯅꯤ ꯃꯃꯥꯁꯤꯖ, ꯃꯆꯥ ꯏꯕꯨꯡꯉꯣꯁꯤꯡꯒꯤ ꯂꯝꯆꯠ ꯌꯥꯝꯅ ꯈꯦꯠꯅꯩ꯫ ꯑꯃꯅ ꯃꯥꯂꯦꯝꯅꯤ, ꯑꯃꯅ ꯑꯇꯤꯌꯥꯅꯤ꯫ ꯁꯨꯗꯦꯁꯅꯥ ꯃꯀꯣꯛ ꯇꯞꯅ ꯅꯣꯝꯂꯒ ꯇꯞꯅ ꯆꯪꯁꯤꯟꯗꯨꯅ ꯍꯥꯟꯅꯒꯨꯝ ꯑꯃꯨꯛ ꯐꯝꯈꯤꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯗꯨꯅ ꯁꯤꯟꯗꯨꯅ ꯂꯥꯡꯗꯨꯅ ꯊꯝꯂꯝꯕ ꯑꯁꯥ ꯄꯨꯝꯅꯃꯛ ꯀꯥꯏꯈꯤꯗꯨꯅ ꯃꯍꯥꯛꯄꯨ ꯅꯤꯡꯊꯦꯝ ꯈꯨꯕꯝ ꯐꯪꯈꯤꯕꯅꯤ꯫ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯕ ꯇꯥꯡꯕꯜ ꯑꯃꯗ ꯐꯝꯕꯒꯤ ꯃꯩꯆꯥꯛ ꯑꯩꯍꯥꯛꯅ ꯃꯨꯟꯅ ꯈꯪꯉꯤ꯫ ꯑꯗꯨꯃꯛꯄꯨ ꯑꯩꯒꯤꯗꯤ ꯃꯍꯥꯛ ꯅꯠꯇꯅ ꯀꯅꯥ ꯂꯩꯇꯦ꯫ ꯃꯃꯥ ꯑꯩꯅ ꯏꯆꯥꯒꯤ ꯃꯇꯧ ꯈꯪꯕꯅ ꯃꯍꯥꯛꯄꯨ ꯑꯩꯒꯤ ꯍꯤꯁꯥꯞꯇ ꯈꯣꯡ ꯊꯥꯡꯅꯕ ꯎꯄꯥꯏ ꯀꯌꯥ ꯊꯤꯈꯤꯕꯅꯤ꯫ ꯏꯆꯥꯕꯨ ꯀꯔꯤꯒꯤꯗꯤ ꯅꯨꯡꯁꯤꯔꯣꯏ? ꯐꯅ ꯐꯠꯇꯕ ꯃꯃꯥ ꯑꯩꯍꯥꯛꯁꯨ ꯏꯆꯥꯕꯨ ꯅꯨꯡꯁꯤꯕ ꯃꯁꯛ ꯈꯪꯉꯤ꯫ ꯐꯩꯖꯥꯎ, ꯅꯤꯡꯊꯦꯝ ꯃꯅꯤꯡ ꯇꯝꯂꯁꯅꯨ꯫ ꯅꯨꯄꯤ ꯀꯌꯥꯒꯤ, ꯑꯉꯥꯡ ꯀꯌꯥꯒꯤ, ꯃꯤꯑꯣꯏꯕ ꯀꯌꯥꯒꯤ ꯏꯈꯦꯡꯅ ꯈꯨꯠꯁꯥ ꯂꯨꯞꯅ ꯇꯩꯔꯕ ꯃꯃꯥ ꯑꯩꯒꯤ ꯈꯨꯗꯣꯝꯕꯤ ꯑꯁꯤꯅ ꯊꯤꯟꯕ ꯃꯐꯝꯗ ꯏꯆꯥꯕꯨ ꯆꯠꯂꯨ ꯍꯥꯏꯗꯨꯅ ꯑꯩꯅ ꯍꯥꯏꯔꯔꯣꯏ꯫ ꯃꯍꯥꯛꯅ ꯄꯥꯝꯖꯕ ꯅꯤꯉꯣꯜ ꯑꯁꯤꯅ ꯑꯣꯏꯔꯁꯅꯨ ꯂꯩꯃꯔꯦꯝꯕꯤ, ꯇꯧꯔꯁꯅꯨ ꯏꯆꯥꯒꯤ ꯃꯅꯤꯡ꯫ ꯑꯩꯒꯤ ꯑꯣꯏꯕ ꯁꯛꯇꯤꯒꯤ ꯑꯃꯗꯤ ꯁꯅꯥ ꯇꯥꯡꯕꯜ ꯃꯨꯟꯈꯤꯒꯅꯤ ꯍꯥꯏꯕꯒꯤ ꯑꯀꯤꯕꯅ ꯋꯥꯍꯜꯂꯤꯕꯁꯤꯗꯤ ꯀꯅꯥ ꯑꯃ ꯑꯣꯏꯔꯝꯗ꯭ꯔꯦ, ꯏꯆꯥ ꯅꯤꯡꯊꯦꯝ ꯑꯣꯏꯔꯝꯂꯦ꯫ ꯇꯧꯔꯁꯅꯨ ꯏꯆꯥꯅ ꯄꯥꯝꯕ, ꯑꯩꯍꯥꯛꯅ ꯑꯃꯨꯛ ꯌꯦꯠꯂꯔꯣꯏ꯫ ꯋꯥꯍꯩꯗꯨ ꯍꯥꯏꯔꯒ ꯃꯃꯥꯁꯤꯖ ꯂꯣꯟꯅ ꯄꯤꯔꯥꯡ ꯇꯩꯊꯣꯛꯏ꯫ ꯆꯦꯛꯄꯜꯅ ꯋꯥꯡꯅ ꯀꯣꯏꯁꯤꯟꯕ ꯂꯪꯂꯕ ꯁꯅꯥ ꯀꯣꯅꯨꯡ ꯇꯤꯡꯈꯪ ꯇꯨꯝꯕꯧꯅ ꯌꯣꯝꯕꯅꯤ ꯍꯥꯏꯕ ꯋꯥꯍꯩ ꯑꯗꯣ ꯑꯆꯨꯝꯕ ꯑꯣꯏꯔꯝꯃꯤ꯫ ꯆꯠꯄ ꯍꯩꯇꯕ ꯀꯅꯥꯅ ꯁꯣꯏꯗꯨꯅ ꯇꯤꯡꯈꯪ ꯑꯗꯨꯕꯨ ꯅꯦꯠꯂꯨꯔꯕꯗꯤ ꯇꯨꯝꯕꯧ ꯑꯗꯨ ꯁꯠꯂꯕꯁꯨ ꯆꯩꯅꯥꯗꯤ ꯄꯨꯟꯁꯤꯒꯤ ꯂꯩꯍꯧꯒꯅꯤ꯫ ꯄꯨꯗꯨꯅ ꯂꯥꯛꯄ ꯃꯄꯥꯎ ꯀꯌꯥ, ꯐꯨꯝꯗꯨꯅ ꯊꯝꯕ ꯋꯥꯔꯤ ꯀꯌꯥ ꯂꯤꯔꯨꯔꯒꯦ ꯇꯝꯂꯨꯔꯒꯦ ꯈꯟꯅ ꯂꯦꯞꯂꯕ ꯌꯥꯏꯐꯕ ꯃꯥꯒꯤ ꯋꯥꯔꯤꯁꯤꯡ ꯇꯥꯕꯗ ꯊꯋꯥꯏ ꯃꯤꯔꯦꯜꯅ ꯑꯍꯥꯡꯕ ꯃꯥꯂꯪꯗ ꯀꯣꯏꯄꯥꯏ ꯄꯥꯏ꯫ ꯋꯥꯈꯜꯁꯨ ꯁꯃꯨꯗ꯭ꯔꯒꯤ ꯏꯔꯣꯟꯅꯨꯡꯗ ꯂꯨꯞꯈꯤꯕꯒꯨꯝ ꯇꯨꯡꯄꯛ ꯂꯨꯞꯈꯤꯗꯨꯅ ꯂꯩꯔꯝꯂꯒ ꯀꯔꯤꯒꯨꯝꯕ ꯑꯃ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯁꯅꯥꯏꯕꯨꯡꯉꯣ ꯃꯍꯥꯛꯀꯤ ꯃꯌꯦꯛ ꯌꯥꯎꯗꯕ ꯆꯤꯊꯤꯁꯤꯡ ꯑꯗꯨ ꯂꯩꯅꯨꯡꯗ ꯀꯣꯝ ꯇꯧꯗꯨꯅ ꯐꯨꯝꯖꯤꯟꯈꯤꯕ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯁꯅꯥꯏꯕꯤ ꯃꯄꯨꯛ ꯍꯧꯒꯠꯇꯨꯅ ꯁꯤꯖ ꯁꯪꯒꯥꯏꯒꯤ ꯃꯅꯤꯡ ꯊꯣꯡ ꯍꯥꯡꯂꯦ꯫ ꯐꯅ ꯀꯨꯏꯅ ꯃꯪꯗꯨꯅ ꯐꯝꯂꯝꯂꯒ ꯅꯣꯡ ꯃꯔꯨꯛ ꯑꯗꯨꯗ ꯊꯣꯛꯈꯤꯕ ꯑꯗꯨꯗ ꯁꯦꯅꯨꯂꯦꯝꯕꯤ ꯄꯥꯈꯠꯅ ꯇꯥꯅꯔꯛꯇꯨꯅ ꯃꯕꯦꯝꯃꯕꯨ ꯈꯨꯠ ꯑꯅꯤ ꯆꯪꯗꯨꯅ ꯈꯜꯂꯤ꯫ ꯑꯄꯥꯝꯕꯤ ꯁꯤꯖ, ꯀꯔꯤꯅꯣ ꯇꯧꯕꯤꯔꯤꯕ ꯃꯇꯧ ꯑꯁꯤꯕꯣ? ꯅꯣꯡꯖꯨꯁꯤ ꯌꯥꯝꯅ ꯀꯜꯂꯤ꯫ ꯁꯅꯥ ꯍꯛꯆꯥꯡ ꯑꯗꯣ ꯋꯥꯏ ꯁꯪꯕꯁꯨ ꯅꯠꯇꯦ꯫ ꯑꯗꯨꯝꯅ ꯇꯧꯕꯤꯒꯅꯨ, ꯃꯥꯡꯂꯒꯅꯤ꯫ ꯋꯥꯍꯩꯗꯨ ꯆꯪꯗꯦ ꯏꯕꯦꯝꯃ ꯁꯅꯥ, ꯀꯞꯊꯣꯛꯄꯁꯨ ꯉꯝꯗꯦ ꯄꯥꯈꯠꯄꯅ꯫ ꯑꯗꯨꯕꯨ ꯁꯣꯔ ꯐꯨꯏꯅ ꯐꯨꯏꯅ ꯍꯣꯟꯗꯨꯅ ꯈꯪꯀꯞ ꯀꯞꯂꯒ ꯂꯩꯕꯥꯛ ꯑꯗꯣ ꯃꯈꯨꯠꯅ ꯈꯣꯠꯇꯣꯛꯏ꯫ ꯃꯔꯥ ꯆꯦꯠꯅ ꯂꯩꯕ ꯂꯩꯕꯥꯛ ꯅꯠꯇꯦ, ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯇꯧꯊꯣꯛꯄꯅ ꯏꯊꯣꯠ ꯊꯣꯠꯂꯤ꯫ ꯅꯧꯂꯤꯛꯅ ꯆꯣꯠꯄꯒꯤ ꯂꯩꯈꯣꯝ ꯇꯥꯔꯕ ꯂꯩꯕꯥꯛꯁꯤꯡ ꯑꯗꯣ ꯈꯣꯗꯣꯟ ꯂꯨꯞꯅ ꯀꯣꯊꯣꯛꯂꯒ ꯆꯞ ꯂꯦꯞꯄꯤ ꯏꯕꯦꯝꯃ ꯁꯅꯥ꯫ ꯎꯔꯦ, ꯎꯅ ꯁꯥꯕ ꯎꯄꯨ ꯃꯆꯥ ꯑꯗꯣ ꯆꯦꯔꯪ ꯅꯤꯡꯊꯤꯅ ꯌꯣꯝꯗꯨꯅ ꯂꯩꯔꯤꯕꯗꯣ꯫ ꯁꯅꯥꯏꯕꯦꯝꯃ ꯍꯣꯕꯦ ꯍꯣꯕꯦ ꯇꯥꯞ ꯂꯧꯈꯠꯇꯨꯅ ꯄꯥꯏꯔꯒ ꯃꯅꯨꯡꯗ ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯃꯥꯕꯨ ꯈꯨꯔꯨꯝꯂꯝꯂꯒ ꯊꯣꯛꯈꯤꯕ ꯌꯥꯏꯐꯕꯗꯤ ꯊꯣꯡꯖꯜ ꯋꯥꯡꯃꯗ ꯂꯦꯞꯂꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯎꯪꯗꯨꯅ ꯂꯩꯍꯧꯕꯅ ꯋꯥꯍꯩ ꯃꯈꯥ ꯇꯥꯈꯤꯗꯕꯅꯤ꯫ ꯆꯤꯊꯤ ꯑꯗꯣ ꯄꯥꯕꯤꯗ꯭ꯔꯕ꯭ꯔꯥ? ꯍꯪꯂꯨꯕ ꯈꯛꯇꯗ ꯑꯣꯏꯈꯤꯕ ꯁꯅꯥꯏꯕꯦꯝꯃꯒꯤ ꯃꯇꯧ ꯑꯗꯣ ꯌꯦꯡꯂꯝꯂꯒ ꯊꯣꯔꯛꯄꯅꯤ꯫ ꯃꯣꯏꯔꯥꯡ ꯅꯤꯉꯣꯜ ꯑꯗꯣ ꯎꯄꯨ ꯃꯆꯥ ꯑꯗꯣ ꯀꯣꯟꯗꯨꯅ ꯄꯨꯔꯛꯂꯒ ꯂꯩꯃꯥꯏꯗ ꯐꯝꯊꯗꯨꯅ ꯐꯥꯛꯏ꯫ ꯍꯥꯊꯨ ꯍꯥꯊꯨ ꯇꯅꯤꯛ ꯇꯅꯤꯛ ꯍꯥꯡꯗꯣꯛꯂꯨꯕꯗ ꯆꯦꯔꯪꯅ ꯌꯣꯝꯗꯨꯅ ꯃꯅꯨꯡꯗ ꯇꯦꯛꯇ ꯀꯥꯏꯗꯅ ꯌꯥꯎꯔꯝꯃꯤ꯫
ख्वाइगी अहानबा नुमित्ता पीरकपा चिठी अदो सनाइबेमा योंगलकपा चेबांग सगाइदुना फाई अदुबु चिठी अदो नत्तबा अतोप्पा ची अमा यावरंबदो करिनो खन्ना लौखत्तुना येंगलुई अदुबु इरम्मी यामना तेंतकना चिठी असी उचान मैरागी मैरी नकना फमदुना पाउ सनाइबेमा ज्ञान इता तादा नाकंदा युंगदुना थमलिबा उचान मैरा अमत्ता पाइदुना मनाक्ता थम्मी अदुबु हेना ngaklibadi मैरी अदुगी नाक्ता चिठी अदो थांगजिलुबा मिकुप्तदी मयेक यावरमद्रबा निंगथेमगी चिठी अदो चमाई थुंगना वाहै परेंग कया मथंग मथंग थोरगले सनाइबेमा ngakलबा मतौ अदुदा लापना लेरंबा याइफबा चंगसिलक्तुना नोलुकना तम्मी अरोनबा चिठीनी चंपरा मही अमदे मखल मखल की पोसक यानसिनबा मुकना इबा चिठीनी करिगुंबा अरोनबा लान पाउ लेरबदी मसीबु अखोइना तत्तना सिजिन्नै मैंगाल अमदा पुसुल्लबदता इहांग हांगबा चेमाइदा लोना इरिबा मयेक अदो उगनी सिजा संगाइदा लैबा ममा सिजा अमदी निंगथेमगी तालोइसिंगी थवलसिंगना उरबसु मयेक यावदबा चिठीनी खनखिनबा सना इबुंगोना पांबै असे सिजिन्नदुना इकिबनी फाजनदना थमलिबा सोर तपना होन्थै सना इबेमा महाक चिठीसिंगदु येंगबा कीरे ममित चेजेट उइसिंदुना मिकुप खरा लेरमलगा खुत्ता पाइरिबा अदो तपना हांगदुना येंगी कौरम्मी महाबु नुंगसीना सना वारोरिंगी चेरक अदोदा थमुइदु पेना नुंगसीरगले कपनिंगबा अदो खांगलगा मखा तपना चथै बराक तोरबान अदुगी थवान सिंगबु येंगलगा अहाकना खनखिबनी नंगबु खक्ता नुंगसिगनी अई हाइबा असि नंग खक्तगिनी हाइदुना अदुबु ngasiदि निंगथेम मपोकता पोकलुरबा अहाकना ममा सिजगी चेलबा पुरोन हांगबा ngamda नहाकबु लटनबा तारे नंगबु येंगदबा तारे ननाक्तसु लाक्लरोय नंगबु अइना इंथोक्लनी खजिक्तंग चथादुना अमुक इरम्मी ngasi अहाकि थमोइना पोबा थांगबा ngamlaroidaba chaina oiba wari ama mama sizana lire madudi nahaki ima ibema akanba laina nare ima sizagi hida khaktana layeng liba laina oi maduna ngasi fawba nahaki ima ibema na hingli masiga loina loinana laina adubu ima ibema khaktana tana nahaksu yauna nagani amasung kanglei singna hangoiba laina oibana laina adubu nai khanglabadi mai thaduna hatli tarabada nangbu karamna kansige khanbada aigi pukning mapal thokle nakhoibu karamna kalloi thawai oibi nangbu pokpa imadi aigi su imadagi tadabani chongliba mihulgi haurakpham oibi nahakpu mainungda langsinkhraga aibu yengduna leigadra leiroi ai leiba ngamloi adubu mainungda chongsinduna nahakpu kanduna aigi lanmi huptuna kanglei tumna halabaso leina adugi maphamdagi nahakpudi ningthem itikna kanma ngamkhigadra chamai adu loiki matang aduda wahai khuding taninglakpana sanaibe mangai bangamda hobe hobe amuk phaktuna maingal phanghanduna pai ngasidi kwak satra numitni aikhoi ani ahanba thengna khiba numit oh numit adugi nahaki samla nangi maithong mapok asimagi kauraroi imit asina o khiba mikupta thamoi chena ningkhibani nahak asi aigini nangbu aigi oiduna aningba khuding pigani apamba khuding utkani matam adugi machaibungo mairabana nahakkidamak tawba ngamloidaba karisu leite khalluba ngasidi ningthem aigi sana konung asida nangna aibu yengning phongna yengbadi ngamda kwaklei marumda lotuna lona aibu yengliba nahakpu obada ayakse ahingbani kaurakle chemaidu khumjinduna sana ibema tarakliba pirang phajinduna khangi numitadu da mahakna lona yengkiba ado ningthemit snana ubirammi samuk thakta phamduna noklaga
माबु काउरे खल्लुबा ओना तैनरमबदा अवाब पुकनी फाजनजे अतोप चेमाय अमसु लौदुना तपना हांगदुना फाई सना ngasidi mera thongmeini kanglei yumthong khudingi sumangda wanglaba uchan merana mari thokna nganbu uragani mera hau songbagidama saruk yaba lakliba ayhaki chingi ningtho amadi chingmi ichin inaw sing asigi mamangda nahakbu khudsamduna puthoklaga aigi seasoni haiduna nangbu sak takningbana langtaknaraba aigi thamoy asi themjinbada awaba oire isegi nungsiba sur ase nahakna sakliboi khalli jagoi khuthek marakta nahaki minok uri thauram asida nahakti ude aibu warauduna kumai asi yengdrabra asigumlaba meragi inglaba thabal asida aina nangbu ngairi ngasigi ahing asida nattana nafamdagi lapna leiba ahing khuding yambung nangbu ngairi sana चिठी असीना नफमदा यौदुना नंगना इनाकता लाकद्रा खन्ना येंगबा हिंग मसिंग यामलकले ngarang khalli ngasidi mabu lakadra ngasi amu khalli hayengdi mabu lakadra mikup asida khalli kunjaras ki nungsiba surugi khonjel marakta aigi sana konung shumangda thaliba mera thawma yengduna nungshiraba mera gi thanil asida inakta nakna leirabadi ningthem awatpa leiraroi ngasi ta wakhalda chaizarai karigi chithi ado khazikta cheksinna yengludabano mabu handok pire khanduna mabu warautuna lenkhiba ahinkaya adugi chaina ado ngasi di tapna ngalakpagum tawre adubu chemai ama leiramdre taha yenglubada amakhak tarak yaurangmi sanaibe ma madu sulok thoktuna pai irangmi angangba mayekna aigi chithi asibu nahakna padre khangladuna nafamda tamthoktaba wari si nangna khanglaroi khangna chithi asida tamli sana samas asibu mapung fahanbada nupa khaktana nupibu ikai khumnaba aduna yade nupina nupibu saugatpa nupina nupibu kanbiba masisu tangai fadaba amani ngasi nangbu uraga male masida leiriba nupi khudingmakta nahaki laman khumninglei adubu nahakbu sokpa yaudaba kana amabu halaga aigi tongzaba karino leina machoi kelabusu nahaki layon kanglabusu akang malairang oirabusu nangbudi nachom oigani nangidamak ai leiri haiduna malem pumbada utgani adubu ngasi nangbu uraga ayhakna lauriba bichar asigidamak matam amada nahakna aibu hangoi kidra khallubada ayhak wadaba ngamde adubu ngasi dandi asi pihaudrabadi makhoigumba nupi kayana matau tamlaktuna nangumi kaya urakani khallubada ayhakna lengdaba phirib asi laure matam maduda nangna aibu sauduna ingaksa masida thang thamlubasu ayhakpu akiba mitengna yenglakanu aibu kiri haiganu meeting aduna aigi aroibu oigani haibuse nahakna kauganu sana ningthemgidi wasak ngakpani iparomdagi purom taret iporomdagi purom taret puron taramarina sakhi oiduna sakhibo wasakti ningthem mapokna latnabu ngamloi chamamnaba pumnamak koklaba pendaba kaya waraupa kaya mayak chamlaktaba mikup asida loiramdai wahai parengsing ado sanai bema hanjin pai ngasigi haukiba mikup singda sanakiba wari sing ningsing lubada sanai bema puk hagotuna yaiphabada yinglei yaipaba ningthemdi mabu kadai da leibage yaipaba mabema adubu nolokna bebar tawduna itap tapna hairei kari wasak leiduna aibu tangthopirakpano khangde adubu sanai bungo ningthemdi wasak ngakpa tari haibo hai asimata takpiramlaga sana thongjaw puron thaduna ningthem sangai da lehowi wasak kari wasak no khallubada ningsinglei sana ibema adunge khuman la da taringe mapok numit aduda saklamba ningthemgi sari wasak nahakpo akiba pokhanba thawai khuding logani
ꯃꯤꯑꯣꯏ ꯑꯗꯨꯅ ꯅꯤꯡꯊꯦꯝ ꯏꯁꯥꯃꯛ ꯑꯣꯏꯔꯕꯁꯨ ꯊꯋꯥꯏ ꯑꯁꯤ ꯏꯗꯣꯝ ꯂꯧꯖꯒꯅꯤ ꯍꯥꯏꯕ ꯋꯥꯁꯛ ꯑꯗꯨ ꯅꯤꯡꯁꯤꯡꯂꯨꯕꯗ ꯀꯌꯥꯠ ꯈꯨꯗꯤꯡ ꯅꯤꯛꯂꯦ꯫ ꯀꯣꯛꯇꯒꯤ ꯇꯣꯟ ꯐꯥꯎꯕ ꯇꯨ ꯁꯨꯝꯈꯤꯗꯨꯅ ꯁꯅꯥꯏꯕꯦꯝꯃ ꯇꯥꯏꯕꯪ ꯋꯥꯈꯜ ꯑꯃꯗꯤ ꯂꯥꯡꯂꯕ ꯍꯛꯆꯥꯡ ꯑꯗꯨ ꯄꯨꯗꯨꯅ ꯀꯥ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯔꯛꯂꯦ꯫ ꯊꯝꯂꯝꯕꯗꯣ ꯅꯣꯡꯖꯨ ꯃꯔꯛꯇ, ꯀꯧꯔꯝꯗꯕꯗꯣ ꯌꯥꯝꯕꯨꯡ ꯍꯥꯏꯅ, ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯅꯤꯡꯂꯦ, ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯂꯥꯎꯅꯤꯡꯂꯦ, ꯅꯪꯕꯨ ꯉꯥꯏꯈꯤ ꯍꯥꯏꯗꯨꯅ ꯃꯊꯥꯗ ꯆꯪꯗꯨꯅ ꯀꯞꯅꯤꯡꯉꯤ꯫ ꯏꯁꯣꯔꯅ ꯑꯩꯈꯣꯏꯕꯨ ꯆꯥꯟꯕꯤꯔꯦ, ꯑꯩꯍꯥꯛ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯦ꯫ ꯁꯅꯥꯏꯕꯨꯡꯉꯣ, ꯅꯍꯥꯛꯀꯤ ꯅꯨꯡꯁꯤ ꯈꯨꯗꯣꯜ ꯑꯃ ꯁꯤꯌꯣꯡ ꯅꯨꯡꯁꯤꯗ ꯂꯦꯡꯁꯤꯟꯈ꯭ꯔꯦ, ꯋꯥꯔꯧꯅꯕ ꯇꯣꯛꯂꯁꯤ, ꯍꯧꯈꯤꯕꯕꯨ ꯀꯥꯎꯔꯁꯤ꯫ ꯆꯤꯟ ꯄꯤꯅ ꯂꯥꯎꯅꯤꯡꯂꯦ, ꯊꯧꯖꯥꯎ ꯊꯤꯟꯗꯨꯅ ꯍꯥꯏꯔꯒꯦ ꯈꯟꯅ ꯁꯅꯥꯏꯕꯦꯝꯃ ꯅꯤꯡꯊꯦꯝ ꯃꯥꯒꯤ ꯄꯣꯊꯥ ꯁꯪꯒꯥ ꯌꯧꯔꯛꯂꯦ꯫ ꯊꯧꯒꯜꯁꯤꯡ ꯂꯥꯞꯇꯛ ꯂꯦꯞꯂꯝꯃꯤ꯫ ꯁꯅꯥꯏꯕꯨꯡꯉꯣꯒꯤ ꯌꯥꯊꯪꯅ ꯂꯥꯞꯅ ꯂꯩꯍꯟꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯄꯥꯝꯕꯤ ꯁꯤꯖ ꯑꯗꯨꯅ ꯏꯆꯣꯠ ꯆꯣꯠꯅ ꯆꯦꯟꯁꯤꯜꯂꯛꯄ ꯎꯕꯗ ꯃꯈꯣꯏꯁꯤꯡ ꯑꯃꯅ ꯑꯃꯗ ꯌꯦꯡꯅꯩ꯫ ꯃꯣꯏꯔꯥꯡ ꯅꯤꯡꯉꯣꯜ ꯑꯗꯨꯁꯨ ꯃꯈꯣꯏꯕꯨ ꯇꯅꯤꯛ ꯇꯅꯤꯛ ꯌꯦꯡꯂꯝꯂꯒ ꯌꯥꯝꯅ ꯊꯨꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯆꯦꯛꯅ ꯂꯣꯟꯁꯤꯟꯈꯤꯕ ꯊꯣꯡꯖꯥꯎ ꯑꯗꯨꯗ ꯂꯦꯞꯄꯤ꯫ ꯍꯥꯟꯅꯅ ꯄꯨꯔꯣ ꯂꯧꯊꯣꯛꯇꯨꯅ ꯂꯩꯔ ꯃꯥꯜꯂꯤ꯫ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯁꯅꯥꯏꯕꯦꯝꯃ ꯃꯈꯨꯠ ꯑꯅꯤ ꯆꯪꯅ ꯊꯣꯡꯒꯤ ꯅꯥꯇꯩ ꯄꯥꯏꯗꯨꯅ ꯈꯪꯏꯟ ꯏꯟꯗꯨꯅ ꯍꯥꯡꯉꯤ꯫ ꯌꯥꯝꯕꯨꯡ ꯍꯥꯏꯗꯨꯅ ꯑꯃꯨꯛꯇꯗꯤ ꯅꯨꯡꯁꯤꯅ ꯀꯧꯒꯦ ꯈꯟꯅ ꯅꯤꯡꯉꯣꯜ ꯈꯣꯡꯊꯥꯡꯒ ꯂꯣꯏꯅꯅ ꯊꯣꯠꯂꯕ ꯆꯤꯝꯕꯥꯜ ꯀꯥꯡꯕꯅꯤ꯫ ꯑꯗꯨꯕꯨ ꯆꯦꯟꯁꯤꯜꯂꯛꯄ ꯈꯣꯡꯊꯥꯡ ꯃꯥꯅ ꯂꯩꯍꯧꯕ ꯀꯥꯖꯥꯎ ꯑꯗꯨ ꯍꯦꯛ ꯌꯧꯕꯒ ꯌꯨꯝꯖꯥꯎ ꯅꯤꯛꯄ ꯃꯈꯩ ꯅꯣꯡꯃꯩꯒꯤ ꯑꯍꯣꯕ ꯈꯣꯟꯖꯦꯜ ꯑꯃꯅ ꯈꯥꯋꯥꯡ ꯁꯦꯒꯥꯏꯕ ꯃꯈꯩ ꯅꯤꯜꯂꯤ꯫ ꯎꯃꯪ ꯑꯗꯨꯗ ꯃꯍꯨꯝ ꯁꯥꯔꯝꯕ ꯆꯦꯛꯂꯥ ꯐ꯭ꯔꯪ ꯀꯟꯗꯨꯅ ꯄꯥꯏꯊꯣꯛꯈꯤ꯫ ꯁꯤꯠꯂꯝꯕ ꯅꯨꯡꯁꯤꯠ ꯂꯦꯞꯈ꯭ꯔꯕꯒꯨꯝ ꯈꯣꯟꯖꯦꯜ ꯑꯗꯨꯒꯤ ꯈꯣꯡꯊꯥꯡꯗ ꯅꯣꯡꯖꯨꯁꯨ ꯆꯠ ꯂꯦꯞꯈꯤ꯫ ꯑꯍꯣꯕ ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯁꯅꯥꯏꯕꯦꯝꯃ ꯃꯈꯨꯠ ꯑꯅꯤ ꯆꯪꯅ ꯃꯅꯥꯀꯣꯡ ꯃꯦꯟꯁꯤꯟꯗꯨꯅ ꯈꯨꯔꯨ ꯈꯨꯗꯛ ꯐꯝꯊꯈ꯭ꯔꯦ꯫ ꯈꯣꯡꯊꯥꯡ ꯑꯗꯨꯅ ꯂꯦꯞꯈ꯭ꯔꯕꯗ ꯃꯔꯨꯝꯗꯒꯤ ꯈꯨꯠꯁꯥ ꯑꯃ ꯇꯞꯅ ꯂꯧꯊꯣꯛꯇꯨꯅ ꯃꯤꯠꯃꯥꯡꯗ ꯎꯔꯤꯕ ꯐꯤꯚꯝ ꯑꯗꯨ ꯌꯦꯡꯂꯛꯄꯅꯤ꯫ ꯆꯦꯟꯊꯔꯛꯄ ꯏꯈꯦꯡ ꯑꯗꯨꯒꯤ ꯃꯔꯤ ꯑꯗꯨꯅ ꯂꯝꯖꯤꯡ ꯑꯣꯏ ꯁꯅꯥꯏꯕꯦꯝꯃ ꯇꯞꯅ ꯇꯞꯅ ꯌꯦꯡꯂꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯑꯁꯨꯝ ꯃꯤꯠꯌꯦꯡ ꯑꯗꯣ ꯃꯊꯛ ꯀꯥꯈꯠꯂꯛꯄꯗ ꯃꯥꯏꯊꯣꯡ ꯑꯗꯨ ꯎꯔꯦ꯫ ꯍꯌꯦꯡ ꯏꯅꯨꯡ ꯉꯥꯟꯗ꯭ꯔꯤꯉꯩ ꯃꯆꯥꯒ ꯑꯃꯨꯛꯇꯪꯗꯤ ꯄꯨꯛꯉꯦꯟ ꯄꯥꯎꯉꯦꯟꯅꯒꯦ꯫ ꯗꯗꯤ ꯈꯨꯗꯤꯡꯃꯛ ꯄꯤꯔꯣ, ꯏꯃꯥ ꯌꯥꯔꯒꯦ ꯅꯤꯡꯊꯦꯝ, ꯅꯍꯥꯛꯀꯤꯅ ꯅꯤꯡꯇꯧꯖꯔꯣ ꯍꯥꯏꯒꯦ ꯈꯟꯅ ꯂꯥꯛꯄ ꯁꯨꯗꯦꯁꯅ ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯍꯥꯊꯨ ꯍꯥꯊꯨ ꯆꯦꯟꯁꯤꯜꯂꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯑꯣꯏꯔꯝꯂꯤꯕ ꯐꯤꯚꯝ ꯑꯗꯨ ꯎꯕꯗ ꯅꯣꯡꯊꯥꯡ ꯂꯩꯁꯤꯡ ꯀꯥꯏꯊꯔꯛꯄꯒꯤ ꯃꯩꯆꯥꯛ ꯐꯪꯂꯦ꯫ ꯎꯔꯛꯏ ꯃꯤꯠꯇ, ꯅꯤꯡꯁꯤꯡꯂꯛꯏ ꯃꯤꯀꯨꯞ ꯑꯃ꯫ ꯑꯗꯨꯉꯩ ꯃꯍꯥꯛꯀꯤ ꯊꯧꯒꯜꯁꯤꯡꯅ ꯑꯉꯧꯕ ꯅꯤꯡꯊꯥꯅ ꯌꯣꯝꯗꯨꯅ ꯃꯖꯥꯏꯕꯨꯡꯉꯣ ꯑꯇꯣꯝꯕ ꯑꯃ ꯐꯪꯂꯤ ꯍꯥꯏꯅ ꯃꯥꯒꯤ ꯇꯝꯄꯥꯛꯇ ꯊꯝꯈꯤꯕꯗꯣ꯫ ꯍꯨꯃꯥꯡꯅ ꯂꯨꯞꯂꯕ ꯃꯥꯏꯊꯣꯡꯒ ꯁꯨꯗꯦꯁꯅꯥꯒꯤ ꯃꯤꯠꯂꯨ ꯄꯤꯔꯥꯡꯒ ꯃꯆꯥꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯀꯧꯈꯤꯕꯗꯣ꯫ ꯏꯃꯥꯒꯤ ꯃꯩꯔꯥꯕ ꯍꯥꯏꯗꯨꯅ ꯄꯣꯛꯄꯗ ꯉꯥꯏꯔꯤꯕ ꯑꯉꯥꯡ ꯑꯗꯨꯅ ꯃꯃꯤꯠ ꯎꯗ꯭ꯔꯕꯁꯨ ꯃꯃꯥꯒꯤ ꯈꯨꯠ ꯈꯪꯕꯒꯨꯝ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯈꯤꯕꯗꯣ꯫ ꯅꯨꯡꯁꯤꯕ ꯃꯆꯥꯅ ꯇꯥꯏꯕꯪ ꯐꯥꯎꯔꯛꯄꯗ ꯇꯥꯈꯤꯕ ꯁꯨꯗꯦꯁꯅꯥꯒꯤ ꯄꯤꯔꯥꯡꯒ ꯉꯁꯤ ꯇꯥꯔꯤꯕ ꯄꯤꯔꯥꯡꯒ ꯑꯅꯤꯒꯤ ꯈꯦꯠꯅꯕꯗꯤ ꯅꯨꯃꯤꯠꯀ ꯊꯥꯖꯒꯅꯤ, ꯃꯥꯂꯦꯝꯒ ꯑꯇꯤꯌꯥꯒꯅꯤ꯫ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯆꯥꯎꯕ ꯗꯟꯗꯤ ꯑꯃ ꯃꯃꯥ ꯁꯤꯖꯒꯤ ꯃꯐꯝꯗ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯍꯦꯟꯕ ꯆꯩꯅꯥ ꯑꯃ ꯃꯃꯥ ꯁꯤꯖꯒꯤ ꯊꯃꯣꯏꯗ ꯂꯩꯈꯤꯗꯕꯅ ꯍꯨꯃꯥꯡꯅ ꯆꯣꯠꯂꯕ ꯃꯥꯏꯊꯣꯡꯒ ꯄꯤꯔꯥꯡꯅ ꯂꯨꯞꯂꯕ ꯃꯤꯠꯂꯨꯒ ꯃꯆꯥꯕꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯈꯣꯟꯖꯦꯜ ꯍꯧꯅ ꯂꯥꯎꯔꯛꯏ, ꯏꯃꯥꯒꯤ ꯅꯤꯡꯊꯦꯝ!